ꯌꯨꯝꯕꯨ ꯈꯣꯃꯩꯗꯣ ꯀꯣꯔꯠꯀꯤ ꯔꯥꯏ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 15 ꯊꯕꯛ ꯁꯨꯕ ꯌꯦꯜꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯇꯨꯅ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯣꯝꯕꯅ ꯂꯩꯈꯤꯗꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯀꯅꯥꯃꯠꯇ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯣ ꯀꯞꯄ ꯂꯥꯎꯕ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯑꯍꯤꯡ ꯑꯗꯣ ꯅꯤꯟꯈꯤ꯫ ꯀꯅꯥꯃꯠꯇ ꯇꯨꯝꯅꯈꯤꯗꯦ꯫ ꯌꯨꯝꯕꯨ ꯏꯃꯥ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯂꯥꯏꯍꯥꯎ ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥ ꯑꯗꯣ ꯇꯥꯕꯗꯨꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯌꯨꯝꯕꯨ ꯏꯃꯥ ꯂꯥꯏꯍꯥꯎ ꯑꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯕꯦꯡꯒꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯍꯧꯗꯣꯛꯂꯦ꯫ ꯕꯦꯡꯒꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯇꯣꯝꯕꯒꯤ ꯊꯋꯥꯏꯅ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯀꯧꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯍꯧꯒꯠꯂꯛꯈꯤꯗꯦ꯫ ꯀꯟꯅ ꯀꯧꯃꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯌꯨꯝꯕꯨ ꯏꯃꯥ ꯑꯗꯨꯅ ꯈꯨꯠꯇ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯏꯊꯟꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ" ꯍꯥꯏꯔꯗꯨꯅ ꯕꯦꯡꯒꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ ꯌꯨꯝꯕꯨ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯩꯍꯥꯎꯅ ꯎꯔꯤꯄꯣꯛꯇ ꯂꯩꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯏꯁꯟ ꯑꯗꯣ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯁꯨ, "ꯏꯆꯦꯅ ꯌꯨꯝ ꯑꯗꯨꯗ ꯅꯊꯟꯅꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯤꯃꯛ ꯊꯥꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯏꯁꯟ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯆꯧꯕꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ, ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯀꯌꯥ ꯇꯠꯇꯅ ꯇꯥꯕꯗꯒꯤ ꯌꯨꯝꯕꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯚꯔꯥꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯇꯣ ꯑꯃꯠꯇ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯚꯔꯥꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯥ ꯍꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯕꯦꯡꯒꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯀꯥ ꯍꯣꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯨꯝꯕꯨ ꯂꯩꯍꯥꯎꯅ ꯃꯈꯣꯏꯗꯤ ꯀꯥꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯇꯣꯜꯂꯤꯕ ꯀꯥ ꯚꯔꯥꯁꯤꯡ ꯑꯗꯣ ꯀꯣꯛꯄꯤꯔꯒꯦ, ꯃꯇꯝ ꯈꯔꯗꯪꯗꯤ ꯂꯩꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯗꯒꯤ ꯕꯦꯡꯒꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯀꯥꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯒ ꯚꯔꯥꯗ ꯂꯩꯔꯝꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯍꯣꯡꯗꯣꯛꯅꯈꯤꯕꯅ ꯀꯅꯥꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-7ꯅꯤ ꯌꯨꯝ ꯑꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯃꯗꯤ ꯀꯞꯅ ꯂꯥꯎꯅꯕ, ꯍꯥꯠꯅ ꯅꯣꯛꯄ ꯈꯦꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯃꯠꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯅ ꯌꯨꯝꯕꯨ ꯂꯩꯍꯥꯎꯗ, "ꯅꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯇꯥꯟꯊꯣꯛꯅꯅꯕ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧ" ꯍꯥꯏꯅꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡꯗ ꯂꯩꯕ ꯑꯌꯥꯖꯨꯗꯤꯟ ꯀꯧꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯦ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯏꯕꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯌꯨꯝꯕꯨ ꯂꯩꯍꯥꯎꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯌꯨꯝꯕꯨ ꯂꯩꯍꯥꯎꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯏꯁꯟ ꯄꯨꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯀꯥꯔꯗ ꯂꯥꯛꯃꯤꯟꯅꯗꯨꯅ ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡꯗ ꯂꯩꯕ ꯃꯥꯏꯕ ꯑꯌꯥꯖꯨꯗꯤꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯌꯥꯖꯨꯗꯤꯟꯅ ꯁꯤꯒꯨꯝꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯦ ꯃꯍꯥꯛ ꯀꯌꯥ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ, ꯃꯍꯥꯛ ꯏꯁꯤꯡ ꯈꯔ
सोलग पीगे मदो युम मदुगी अकोइबदा साइथो हाइदुना माइबा अयाजुद्दीनना इसिंग खरा पुथोरक्तुना फजना सोलब मतुंग इसिंग अदो बतल अमदा हांजिलगा पीरक्ले हाइदिबु इसिंग से युम मदुगी अकोइबदा थुंगना साइथो अदुगा मी सीक्रिबा कादुसु सिदोक हल्लो मदो थमलुगनु हाइरक्पदगी लाइहाउना इसिंग अदो पुदुना माइबगी अवामल खरा तौरमलगा मखोय अमुक हलक्की माइबना ताक्पिरक्पगी मतुंग इना इसिंग अदो युम मदुगी अकोइबदा लोइना साइथोक्लम्मी अदुगा मखोयगी मनिंगदा लैरिबा तोंबना सीदुना लैरमलिबा कादो सिदोकननबगिदामक लैकाय अदुदा लैबा थबक सुबा मियोय खरसु लैहाउना उनरमी अदुबु कादुगी मरमदा पाउ खुदिंगमक तारबनीना मखोयसु कादो सिदोकपियो हाइबदो यारमदे उपाय लैत्रदुना मचानुपा विक्रम थादुना सामु मकोंगदा लैबा थबक सुबसिंगना थबक सुबा हाइबा लाकपा गाइनरिबा मफम अदुदगी सिनमी मखोय मी मंगादंग पुरक्तुना कादो सिदोक हलम्मी अदुगा मफम अदुसु माइबना पिरक्पा इसिंग अदो फजना साइथोक्लम्मी नुमित अदुदगी नुमित मरीनी मंगानी मखोय मिकप मिराव खोल अमदी असीबगी थवाइसिंगी खोंजेल अमत तादना नुंगाइना अहिंग तुमदुना पोथाबा फंगलम्मी अदुबु नुमित मरीनी मंगानी लैरगदी लैकाय अदुगी मियामना मखोयगी मनाक्ता लैरिबा पुखरी अदुगी अकोइबदा अहिंग अथेंगबदा अंगांसिंग कप्पा अमदी हिंहात हात के हाइबनसिंगबा खोंजेल कया पुखरी अदुगी अकोइबदा लैरिबा मियामना ताबो फंगी हाइबा निंफुंग ngangnaba haurakhi laihaugi yum madudi akoibado chekna phajana fencing tawbana amadi yumado chekki building oibanina ahingdadi adugumba khonjel ado kaya tadre adubu pukri adugi akoibada lairiba miyam amanadi ahingda asigumba tamthiraba khonjel kaya mikap mirau khol nahe khol kaya tatana tabadagi ngangnaba horakle ahing khakta natana numit chap yungba nungthilgi matamdasu tamnaba horakhi miyoi ama khakta ising sokpa natraga irujaduna laiba tanjada kanagumbana nung langtharakpadauna jam haiba khonjel tabu fangi mamaidadi pukhi aduda fawba ising sokpa lakpa kinaba horakle nongma numidang wayama pukhi mapal aduda laikai adugi ahal ani khak phamduna wai sanaduna lairingai dani ahal amana khangaudana pukhi gi mapal aduda makokna migi oiba aduga masana ngagi sakam oiba ama ahal aduna uraduna kari noitao pukhi sida ina uribasibo ngara mira sibo haibaduda manakta lairiba mahaki matao ahal aduna kari noitao karimatu udena hairakpadagi amuk yeng thoklobada nga duna yamna akiba saktamda makhaya tauna ka thorakpaduda ahal ado pakhatpana koima hairamlaga longna haithakhi anakpada lairamba miyam chensenartuna laikanakhi adubu laikanaba ngamdana ahal ado adumak laikhidre miyamna heart attack ni haina duna hawdok adumasu adum loisinkhre laikai adugi miyamna pukri adugi akoibada nongmana kanamata yaudana thenglaba matamda mi ama phamduna leiramba aduga karigumba matamdana salmuk chawba huina khongduna tanarakpa amadi ahal oiraba hanubi amana pukri adugi mayaida irujaduna leiramba hudok kaya se laikai gi miyoi singna thengnarakpadagi mathang tamnaraktuna haujikti pukri ado kanamatana ising sokpa lakhidre anakpada laiba miyamsu pukri adudagi ising sadre kalen thagi matamni pipeline gi ising su nungthiningai na tharaktabadagi isingi awaba mafam aduda mayoknare upai laitabadagi miyoi kharana nambulgi fatraba ising ado
चिंखत्तुना ट्रीटमेंट तौरगा सिजनबसु याउनरक्ले अदुबु मदुना लैना कया पोहलक्पदगी हेन्ना अमुका अवाब फिबमदा मायोक्नरे मियोय खरना टेंकी इसिंग लैदुना सिजनरे अदुबु मियोय खुदिमक लोइना इसिंग लैब ngamdabaniना खरना सीरे फारे चंगले फारे खंदुना मियोय खरदी पुखरी अदुगी इसिंग साबा हौनरक्ले अदुगा लैकाय अदुदा बरा सांदुना बरा सारिबा युमसिंग अदुबुसु थीना थीना ngangnaba amadi saunaba horakle yumbu laihaw miyamna ngangnaribising ado तारी तारगा तासिनदना तुमिन्ना दुमक लैरे अदुगा थोक्रेबा थौदोक अमदी हौजिक ओइरेबा लैकाय अदुगी फिबम अदो लैहावना महांगने हेक पोक्सबा मसानुपा अनि बेंगलोरदा मही तमनुना लैरिबा मसासिंग अदुददी पाव अमता खंगहंद्रिबनी हौजिक युम अदुदा मनाव नुपीगी मसा अनि विक्रम अमसुंग इसनगा तानादुना मखोइसु पुखरी अदुदगी इसिंग खरा लोना चिंगननाबा थौरांग खनरमी वाशरूम चंगननाबा इसिंग फावबा लैसिलक्त्रबा अदुददी विक्रमना तोलु पुथोक्तुना अहिंग लोना पुखरी अदुदगी इसिंग सिंगलमी मखोइगी बाथरूम अमदी टॉयलेट न चिंगबा का सिंगा थंगनना लैरिबा टेंकी अदो इसिंग पिक थन्ना चिंगसिलमी इसिंग हेक सिंगलुबा नुमित अदुगी नुमिदांगदगिदी तपना तपना युम अदुदा हानगुम अमुक तमनबा होरक्लमी थेंगलबा अहिंगी मतमदा बाथरूमगी शोवार अदुदा इसिंग ताबगी खोंजेल ताबा होरक्लमी मखोइदी युम अदुदा अमुक हन्ना तमनबा होरक्ले हाइबसे खंगलमदे अदुना लैहावना थेंगलबा अहिंग अदुदा बाथरूम की शोवार अदो ऑन तौदुना थमलम माले खंदुना हौगत्तुना बाथरूम अदुदा लाक्लमी अदुगा बाथरूम अदो हांदोक्तुना येंगलुबददी शोवार अदो ऑफ तौदुना इसिंग मरी अमा फावबा तारमदे महाक पुंगक ngaklammi वासे विक्रम अमसुंग मसानुपी इसंद तमलम्मी मखोय अमुक हन्ना कीबा होरक्लम्मी अदुगा अहिंग अदुसु मखोय तुमिन तुम्बा यादना अमुक बाथरूम अदुदा तमनरक्प्रा हाइबगी वाखलदा नोंगान खिबा खंगहौदे नोंगान बगा अमुक हन्ना लिलोंग लैहौखोंगदा लैबा माइबा अयाजुद्दीन की मनाक्ता लाक्तुना हान्नगी मतौगुम माइबा अयाजुद्दीन दगी महाक्ना सोलबा इसिंग अदो अमुक हन्ना लौरुई मखोइना हलक्पदा कांचीपुर की स्टैंडर्ड रोबोट हायर सेकेंडरी स्कूल मपादा गाड़ी अदो यारक्तबदगी मफम अदुदा गाड़ी अदो मैकेनिक्स अमनी कहंदुना सेमलम्मी असुमना गाड़ी अदो सेमलिंगैदा मतम खरा चंगखिबना मखोय अहिंगी मतम नुमिदांग पुंग 8 मखाई ताखिरमी मखोइना हलक्पदा युम अदुदा पुंग 9 तारे विक्रमना गाड़ी अदो हौजिलक्पा मतमदा मखोइगी गेट मयादा गाड़ी की मैंगाल अदुदा अंगौबा करिगुंबा हुईगुंबा सनगुंबा मानबा पुसक अमा खंचेन चेनखिबा उहौखि अदुबु मखाताना दुमक उखिद्रे विक्रम स्वाई लाउखि बेंगाली मतै मनावदो कौदुना थोंगदो हांदो हल्ले अदुगा गाड़ी थौजिल्ले विक्रमना ममा चौदा इसिंग अदो हौजिक नुमिदांगदा युम अदुगी अकोइबदुदा साइथोकननबा हाइरक्लमी अदुबु ममा चौ लैहावना यादे अहिंग सिदी तौरगुमसी हयेंग नोंगालगा फजना साइथोकलसी हाइदुना अहिंग अदुदा इसिंग अदो साइथोखिद्रे नोंजाई मतुंग पुंग अमामुक तारक्पा अदोइदनी लैहावना खंगहौदना तोलु थाबगी खोंजेल ताई तोलु अदो कनाना थारिबनो थेंगलबा अहिंग सिदा खंदुना लैहावना थोंनाव अदो हांदोक्तुना टॉर्च लाइट कापतुना मपानदा येंगलुई महांग हेक येंगलुबगदी खोंजेल अदो अमुक ताखिद्रे मदुगी महुत्ता बाथरूम दा शॉवर अदो इसी थाबगी मखोल अमुक तारक्लमी महाक चिंगनबा होरक्ले लैहावना इसनबु हौदोक्लमी अदुगा मखोइनी बाथरूम अदुदा लाकमिनरमी
ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯠꯔꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯁꯋꯥꯔꯗꯒꯤ ꯏꯁꯤꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯑꯗꯣ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯆꯟꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯣꯏꯂꯦꯠ ꯇꯧꯒꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯅ ꯄꯔꯞ ꯄꯔꯞ ꯕꯥꯠꯔꯨꯝꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯏꯆꯟꯗꯨꯁꯨ ꯀꯤꯅ ꯀꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒꯝ ꯍꯥꯏꯅ ꯃꯇꯣꯝꯇ ꯈꯪꯊꯤꯡ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯆꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯏꯆꯟꯅ ꯃꯆꯧꯕꯤ ꯃꯆꯧꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯆꯧꯕꯤ ꯃꯆꯧꯕꯤ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯁꯨꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯆꯟꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕ ꯕꯤꯀ꯭ꯔꯝꯕꯨ ꯍꯧꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯣꯏꯂꯦꯠ ꯑꯗꯣ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯆꯧꯕꯤ ꯃꯆꯧꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯧꯕꯤ ꯂꯩꯍꯥꯎ ꯈꯨꯝꯂꯛꯇꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯀꯥꯡꯈ ꯂꯨꯈꯥ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯕꯥꯠꯔꯨꯝ ꯇꯣꯏꯂꯦꯠꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯆꯧꯕꯤ ꯂꯩꯍꯥꯎ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯆꯧꯕꯤ ꯃꯆꯧꯕꯤ ꯍꯥꯏꯗꯨꯅ ꯏꯁꯇꯤꯌꯥꯔ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯒꯦ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯊꯝꯂꯤꯕ ꯇꯦꯡꯀꯤ ꯑꯗꯨꯗ ꯏꯁꯤꯡ ꯖꯣꯔꯣꯛ ꯖꯔꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯇꯦꯡꯀꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯃꯆꯧꯕꯤꯗꯣ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯃꯤꯠ ꯑꯗꯣ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫